ꯃꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯎꯠꯅꯤꯡꯂꯤꯕꯁꯤ ꯌꯥꯝꯅ ꯃꯁꯇꯔꯃꯥꯏꯟ ꯍꯩꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯦꯔꯤꯀꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯕꯦꯡꯛ ꯑꯃꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯁꯥꯊꯤꯔꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯅ ꯐꯥꯕ ꯉꯝꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯃꯤꯟꯅꯔ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯔꯨꯞꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯖꯔꯝꯒꯦ꯫ ꯚꯥꯔꯠꯀꯤ ꯊꯥꯖꯔꯕ ꯃꯥꯁ ꯄꯦ ꯑꯁꯤ ꯀꯧꯁꯥꯅꯤ ꯃꯨꯈꯔꯖꯤꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯃꯌꯦꯛ ꯑꯁꯦꯡꯕꯗ ꯃꯁꯥꯟꯅ ꯀꯌꯥꯕꯨ ꯁꯥꯟꯅꯕꯤꯗꯨꯅ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ꯫ ꯄꯔꯁꯦꯟꯇꯦꯖ 130ꯗꯒꯤꯅ 3,000 ꯐꯥꯎ ꯐꯪꯕꯤꯌꯨ꯫ IPL ꯃꯇꯝ ꯑꯁꯤꯗ ꯖꯤꯂꯤ ꯃꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯄꯔꯁꯦꯟꯇꯦꯖ 150 ꯂꯧꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯍꯥꯞꯆꯟꯕꯗ ꯑꯃꯗꯤ ꯄꯔꯁꯦꯟꯇꯦꯖ 65 ꯐꯪꯕꯤꯌു ꯅꯨꯡꯇꯤꯒꯤ ꯖꯤꯂꯤꯗ꯫ ꯂꯦꯝꯅ ꯑꯎꯡꯕꯤ 110 ꯂꯧꯕꯤꯌꯨ ꯖꯤꯂꯤꯗ꯫ ꯑꯗꯨꯒ ꯍꯞꯇꯥꯒꯤ ꯂꯨꯄꯥ 23,900 ꯐꯪꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯎꯡꯕꯤ 1,110 ꯑꯃꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯞꯆꯟꯕꯗ UPI ꯑꯃꯗꯤ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔꯗ ꯍꯧꯖꯤꯛꯃꯛ ꯃꯥꯁ ꯄꯦ ꯂꯧꯊꯕꯤꯌꯨ꯫ ꯀꯃꯦꯟꯗ ꯂꯤꯡꯛ ꯌꯥꯎꯕꯅꯤ꯫ ꯑꯗꯨꯒ ꯂꯨꯄꯥ 100 ꯑꯃꯁꯨ ꯐꯪꯕꯤꯌꯨ ꯂꯦꯝꯅ꯫ ꯃꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯗꯦ ꯑꯦꯟꯗ ꯑꯣꯐ ꯊꯤꯐ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯑꯃꯦꯔꯤꯀꯥꯒꯤ ꯂꯣꯁ ꯑꯦꯟꯖꯦꯂꯁ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯃ ꯊꯧꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯇ꯭ꯔꯛ ꯑꯣꯏꯔꯝꯗꯦ꯫ ꯕꯦꯡꯛꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯨꯅꯕꯒꯤ ꯇ꯭ꯔꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤ ꯑꯃꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯇ꯭ꯔꯛ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯝꯃꯤ꯫ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯆꯥꯛ ꯂꯥꯝꯂꯛꯇꯨꯅ ꯇ꯭ꯔꯛ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔꯕꯨ ꯂꯩꯅꯕꯒꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯥꯔ ꯑꯃ ꯊꯧꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯛꯁ ꯎꯞꯄ ꯃꯤꯑꯣꯏ 4 ꯊꯣꯛꯂꯛꯇꯨꯅ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯁꯤꯕꯨꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯇꯝꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯡꯛꯒꯤ ꯇ꯭ꯔꯛ ꯊꯧꯗꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯤꯡꯁꯦꯟ ꯃꯃꯥꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅꯗꯤ ꯑꯩ ꯒꯥꯔꯤ ꯑꯁꯤ ꯃꯈꯥꯗ ꯀꯨꯝꯊꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯗ꯭ꯔꯤꯜ ꯃꯦꯆꯤꯟ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯟ ꯑꯁꯤꯗ ꯍꯨꯠꯆꯟꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯡꯁꯦꯟ ꯑꯁꯤꯕꯨꯗꯤ ꯒꯥꯔꯤ ꯑꯃꯅ ꯆꯤꯡꯗꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯡꯛꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯨꯔꯥꯟꯕ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯍꯥꯏꯔꯤꯕ ꯕꯦꯡꯛꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ US ꯑꯥꯔꯃꯤꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯨꯠ ꯇꯧꯔꯤꯕ ꯇ꯭ꯔꯛ ꯑꯁꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯕꯣꯝ ꯑꯃ ꯐꯨꯝꯗꯨꯅ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯈꯥꯏꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯈꯪꯗꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯒꯦꯔꯦꯖ ꯑꯁꯤꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯉꯁꯥꯏꯅ ꯅꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯠꯇ ꯍꯥꯠꯇꯕꯤꯗ ꯇ꯭ꯔꯛ ꯑꯁꯤ ꯍꯨꯔꯥꯟꯁꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯣꯏꯕꯗꯒꯤ ꯄꯨꯂꯤꯁ ꯀꯌꯥꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯂꯝꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯅꯤꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯇ꯭ꯔꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯄꯩꯁꯥ ꯌꯥꯎꯗꯕ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯍꯨꯔꯥꯜꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯕꯦꯡꯛ ꯂꯨꯠ ꯑꯃ ꯇꯧꯅꯕꯒꯤ ꯒꯥꯔꯤꯁꯤꯕꯨ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯇꯣꯅꯤ ꯀꯧꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯕꯨ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯕ ꯐꯩ꯫ ꯑꯩꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯁꯤꯇꯤ ꯑꯁꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯅꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯅꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯔꯣꯏꯅ ꯕꯣꯁꯀꯣ ꯀꯧꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯊꯥꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯔꯣꯏꯗꯁꯨ ꯇꯣꯅꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯌꯥꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ
Tony haribu nupa asi pukche yamna chawbata natana makoi gi huran bati masigi gari thawbada kwaidai expert oiba miyo ama oirami mathangi numita khoida Nick Kaurba police officer am uhulei Nick hariba police officer se matam punamakta huran chinthi tawba miyo sing mahangna thigatuna phagatpa miyo ama oirami madugi sumathakta mahak asi mathong manam chadaba atopa nupi kya ga punduna matam punamakta nungai thoktura leba police officer am oirami masig matung Nick na mahaki gari ste kumthaduna mahaki yumgi thong ase changdavida yumgi thongna asi manung changkhirami adudi Nick na mu makhoi gi fridge asidagi karu makharam loktoktuna chaduna leiring matam asitadi mahaki nupi asi yum asi makhata kumtharaglami matam asida akhoi loina khawmangalami Nick amadi mahaki nupi makhoi nisi matam punamakta yum asida khadaduna adum leirami amukse Nick ki nupi na mahaki mobile asida mahaki mapurobana atopa nupi de thagdaba message asi mangonda sobi thajal leba message asibu mahaki mapurobde janganduna mahang sumna hairami nangna karigidamak atopa nupi ga koinaribno aduna ngasi hairubu numit asidagi aina yum asibu thadoktuna chatlagani haiduna Nick ki nupi na mahaki macha anisu puduna maham asite chatlagana thoroglami adubu Nick nadi mahaki nupi asibu yum asibu thadoktuna chatkhinu haina khamlami Nick na mahaki nupi da sumna haiba tarabasu mahaki nupi nadi yamna songleduna macha anisu puduna maham asibu thadoktuna chatkhirami masig matunga Nick su wakhan nungai traduna mahaki yum asi manung changlaktuna sofa asta famdu leiring matam asitadi makoi gi police officer mangon phone toroktuna sumna haraglami ngarang numidang aikoi gi city sida huran makharana aikoi gi police kya ma hat khre nang yamna thuna maham asi lao hairami masig matungda Nick su yamna thuna ngarang numidang irang thoki maham asi laklami mahangna maham asi jarok matung asitadi makoi gi police officer kya amasu sidu lerami amuksu Nick na maham asi thokhiba sing si fajana jengchandu lerami masig matunga Nick na makoi gi officer amada mahangna sumna hanglami ngarang numidang huran masing aduna huran sakhiba truck adugu manungda kari yaukhiga hairami adule police officer sinamu Nick ta sumna haraglami ngarang huran masing aduna pudun chakhiba truck adugu manungda karimta yaukdi ahangma truck ni makoina pudun chakhibadu hairami adubu Nick nadi police officer na haragliba wai sitabada yamna ngakladuna mahangna sumna hairami makoina kari marangidamak ahangma truck adu huran bada aikoi gi miyo kya bu halamlibno masina takadi makoina tungda yamna sawba hurama thaba ama soiden tarokani hairami amuk sumahangna police sing asida sumna hairami nakoina maham asida huran basing adu laambagi fingerprint nakoina phangbra hairami adubu officer sin wasumna pakhum piraklami huran basing adu yamna singmanina makoina maham asida bom pokhai lamduna makoina toromba thabak sing asigi proof amata maham asi leite hairami aduri nexu huran basing asi matau karamna fagane haibagi proof amata leitabadagi makoi officer sing asida mahangno masumna hairami nakoina yamna thuna maham asi theliba CCTV footage camera sing asidagi huran basing adu record adu ingona pirau hairamduna mahakti maham asu thadokna chatkhirami tanja asida roina tharkiba Bosco hairiba huran mati masiba khoi uhulei amuk sumahna camera ma sinaduna police sing sin tawriba thabak sing si photo loin namdu lerami mahna karigi asuna tawribana haiba tarbasu makoi case asida karma police officer na handle tawgudrubna haibsi khangna bagi warami masig matungna Bosco na mahanga namliba photo sing asibu makoi gi mako oriba roida tharami adudai roina mu photo sing asi mathang yengma matam astati mahang loina khangmonglami makoi case asi Nick hariba police officer sine handle tawrogane habsi khanglami amuksu roina Nick hariba police officer si karma makhan ga officer na khangnabagi mahang internet yengma matam astati mahang loina khangmonglami Nick hariba officer si yamna forba officer amni madugi sumatakta mahang na ngasi fawo tawropa case ta maichiba mata yaukidri haibasi roina loina khanglami amuksu mahaki team asida roina sumna hairami aikoi gi case asida hojik police officer Nick na handle tawropa tarabadi aikoi gi team asi bahangna lem namada thararo hairami nakal amromda Nick na mu makoi gi station asida ngarang thokiba thogdok adugi maramda huram basing adu kanano haina thigatpa horaglami amuk sumaki assistant sing asida mahang sumna hairami ngasidagina tha kharagi mamangdagi aikoi gi city sida huran city tawkhiba singi report sing du yamna thuna lakhoktuna aingonda mta piro hairami masig matungda officer amano mu Nick ta sumna hairami ngasidagina tha ahongi mamangdagi aikoi gi Los Angeles asida huram bakayana posai kya huran khare adubu ngasi fawbuda huran basing ngasi kanamtana proof leitabadagi faba ngamdri hairami police asi wai stabada Nick na loina khangduna maki team asida sumna hairami ngasi dagina tha ahongi mamangdagi maham asida huran basing ngasi aikhoina karigi faba ngamdribino haiba tarbadi huran basing ngasi jamna singbada natana makoina kaluba nomai kapagi mawng asina takpadi makoi sing ngasi achamba huran manatti makoi sing ngasi America gi military dagi retire oiba miyoy ngatani aduna hojik nangna yama thuna ngasi dagina tha ahongi mamangdagi military dagi retire tawrkhiba miyo sing adugi record adu jama thuna lakhoktuna aingon amta piro hairami
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯤꯒꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯏ ꯀꯧꯔꯕ ꯅꯨꯄꯥ ꯑꯁꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯛꯅ ꯔꯣꯏꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯍꯥꯠꯂꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯦꯜꯂ ꯂꯩꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯁꯨꯔꯗꯨꯅ ꯌꯦꯜ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯛꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯜ ꯑꯁꯤꯗꯒꯤ ꯊꯣꯔꯛꯈꯤꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯔꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯤꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯣꯏꯅ ꯌꯦꯜ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕꯁꯤ ꯊꯥ 3 ꯐꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯤ, ꯃꯍꯥꯛꯅ ꯊꯣꯛꯂꯛꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯁ ꯑꯦꯟꯖꯦꯂꯁ ꯑꯁꯤꯗ ꯍꯨꯔꯥꯟꯁꯤꯟꯗꯤ ꯂꯣꯏꯅ ꯇꯧꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯥ 4ꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯝꯇ ꯍꯨꯔꯥꯟꯗ꯭ꯔꯤꯕꯅꯤ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯤꯇꯤ ꯑꯁꯤꯗ ꯍꯨꯔꯥꯟꯁꯤꯟꯗꯤ ꯊꯣꯛꯂꯤꯕꯁꯤꯗꯤ ꯔꯣꯏꯅ ꯇꯧꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯣꯏꯒ ꯌꯥꯝꯅ ꯇꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯩ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯣꯅꯤ ꯀꯧꯏ, ꯑꯗꯨꯕꯨ ꯇꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯥꯔ ꯑꯃ ꯊꯕꯛ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯣꯅꯤꯒ ꯎꯅꯕ ꯆꯠꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯇꯣꯅꯤꯅ ꯊꯕꯛ ꯇꯧꯔꯤꯕ ꯕꯥꯔ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯒꯤ ꯃꯑꯣꯡ ꯁꯥꯗꯕꯤꯗ ꯇꯣꯅꯤꯗ ꯃꯍꯥꯛ ꯑꯁꯤ ꯃꯤꯆꯝ ꯑꯃ ꯁꯥꯔꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯅꯤꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤꯗ ꯇꯣꯡꯈꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤꯗ ꯈꯨꯇꯨꯝꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯅꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯣꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯇꯤ ꯐꯃꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯨꯝꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯣꯅꯤꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯅꯨꯄꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯛꯅ ꯇꯣꯅꯤꯁꯨ ꯎꯕꯗ ꯁꯣꯐꯥꯗ ꯐꯝꯃꯨ ꯍꯥꯏꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯇꯣꯅꯤꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪꯅ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕꯅꯣ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯍꯨꯔꯥꯜꯂꯤꯕꯁꯤ ꯀꯅꯥꯒꯤ ꯃꯈꯥꯗ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯅꯤꯅꯗꯤ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯅꯪꯅ ꯑꯩ ꯐꯥꯔꯤꯕꯁꯤ ꯃꯤ ꯑꯣꯟꯅꯔꯦ, ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯕꯥꯔ ꯑꯃ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯇꯣꯅꯤ ꯑꯃꯗꯤ ꯔꯣꯏ ꯌꯥꯎꯕ ꯐꯣꯇꯣ ꯑꯃꯕꯨ ꯇꯣꯅꯤ ꯌꯦꯡꯍꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯀꯔꯤꯒꯤ ꯄꯨꯟꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕꯅꯣ, ꯃꯁꯤꯒꯤ ꯃꯔꯝ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯣꯅꯤꯅꯗꯤ ꯐꯣꯇꯣ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯂꯣꯏꯅ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯐꯣꯇꯣ ꯑꯁꯤ ꯑꯩ ꯅꯠꯇꯦ, ꯐꯣꯇꯣ ꯑꯁꯤ ꯌꯥꯎꯔꯤꯕꯁꯤꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯅꯤꯛꯀꯤ ꯇꯤꯝ ꯑꯃꯅ ꯇꯣꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯪ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯤꯟ ꯊꯤꯕ ꯀꯔꯤꯒꯤ ꯉꯥꯡꯂꯤꯕꯅꯣ, ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯔꯛꯎ, ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯅꯤꯅꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯀꯥ ꯑꯁꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯗꯨꯅ ꯅꯤꯛꯅ ꯑꯃꯨꯛ ꯇꯣꯅꯤꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯅ ꯅꯪ ꯑꯁꯤꯕꯨ ꯖꯦꯜꯗ ꯊꯝꯈ꯭ꯔꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯅꯪ ꯑꯁꯤ ꯖꯦꯜꯗ ꯊꯝꯂꯣꯏ, ꯅꯪꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯅꯪꯅ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯀꯥ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯑꯣꯠ ꯅꯩꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯣꯅꯤꯁꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ, ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯍꯥꯏꯗꯕ ꯇꯥꯔꯕꯗꯤ ꯅꯤꯛꯀꯤ ꯇꯤꯝꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯔꯣꯏꯒꯤ ꯇꯤꯝꯅ ꯍꯨꯔꯥꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯦ, ꯇꯁꯦꯡꯕꯗꯤ ꯑꯩ ꯑꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯍꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯤꯛꯅ ꯑꯃꯨꯛ ꯇꯣꯅꯤꯗ ꯁꯨꯝ ꯍꯪꯂꯝꯃꯤ, ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯈꯤꯒꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯕꯥꯔ ꯑꯗꯨꯗ ꯕꯣꯁꯀꯣ ꯀꯧꯕ ꯌꯨ ꯊꯛꯄ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯑꯁꯤꯕꯨ ꯒꯥꯔꯤ ꯊꯧꯕ ꯌꯥꯝꯅ ꯍꯩꯕꯗꯒꯤ ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯍꯟꯈꯤ, ꯑꯃꯨꯛꯁꯨ ꯃꯇꯝ ꯑꯗꯨꯗ ꯔꯣꯏꯅ ꯑꯩ ꯑꯁꯤꯕꯨ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯍꯟꯅꯤꯡꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯒꯥꯔꯤꯗꯨꯗ ꯐꯝꯍꯟꯗꯨꯅ ꯇꯦꯁ ꯗ꯭ꯔꯥꯏꯚ ꯇꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯑꯩ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯗ ꯌꯥꯎꯍꯜꯂꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯌꯥꯎꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯦꯡꯛꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕꯦꯡꯛꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯇꯨꯅ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯇꯣꯝꯇ ꯂꯩꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯕꯨ ꯕꯦꯡꯛ ꯐꯥꯎꯕ ꯑꯩꯅ ꯊꯧꯕꯅꯤ, ꯑꯗꯨꯒ ꯕꯦꯡꯛꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏ ꯂꯩꯐꯝ ꯑꯗꯨ ꯊꯤꯜꯂꯝꯕꯅꯤ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯅꯤꯛꯅ ꯑꯃꯨꯛ ꯇꯣꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯃꯊꯪ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯔꯝꯕ ꯕꯦꯡꯛꯗ ꯍꯨꯔꯥꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯅꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯗꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯃꯠꯇ ꯈꯪꯗꯦ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯕꯗꯤ ꯍꯨꯔꯥꯟꯕ ꯆꯠꯀꯗꯧꯔꯤꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯉꯣꯟꯗ ꯃꯐꯝ ꯑꯗꯨ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯒ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯈꯤꯇꯅꯤ ꯑꯩꯅ ꯂꯧꯔꯤꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯅꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔ ꯃꯇꯨꯡꯗ ꯅꯤꯛꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
ꯐꯔꯦ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯔꯣꯏꯅ ꯃꯊꯪꯗ ꯇꯧꯔꯛꯀꯗꯧꯔꯤꯕ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯅꯪꯅ ꯈꯪꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪ ꯉꯁꯤꯕꯨ ꯑꯩꯈꯣꯏꯅ ꯖꯦꯜꯗ ꯊꯝꯗꯕꯤꯗ ꯍꯧꯖꯤꯛ ꯊꯥꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯅꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯕꯁ ꯑꯃ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯁꯤꯒꯤ ꯄ꯭ꯔꯨꯞ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯤꯠ ꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯖꯤꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯪ ꯔꯣꯏꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯕꯨ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯍꯟꯗꯨꯅ ꯂꯣꯁ ꯑꯦꯟꯖꯦꯂꯁ ꯑꯁꯤ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯕꯦꯡꯛ ꯑꯁꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯊꯛꯇ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯕꯦꯡꯛ ꯑꯁꯤꯕꯨ ꯌꯦꯡꯍꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯦꯗꯔꯦꯜ ꯍꯥꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯂꯣꯁ ꯑꯦꯟꯖꯦꯂꯁꯀꯤ ꯕꯦꯡꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯍꯨꯔꯥꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯇꯥꯔꯒꯦꯠ ꯑꯁꯤ ꯕꯦꯡꯛ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯄꯩꯁꯥ ꯍꯨꯔꯥꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯨꯔꯥꯟꯕ ꯀꯌꯥ ꯑꯃꯅ ꯍꯨꯔꯥꯟꯕꯒꯤ ꯇ꯭ꯔꯥꯏ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕ ꯉꯝꯗꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯅ ꯐꯥꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯩꯅ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤꯗ ꯅꯣꯡꯃꯗ $500 to $700 million ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕꯦꯡꯛ ꯑꯁꯤꯗ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯦꯔꯦꯜ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯕꯦꯡꯛ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯇꯥꯔꯕꯗꯤ ꯕꯦꯡꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤꯒꯤ ꯅꯣꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤꯡꯁꯤ ꯍꯨꯔꯥꯟꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯃꯅ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯦꯔꯦꯜ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯔꯦꯀꯣꯔꯗ ꯂꯣꯏꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯏꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯈꯣꯏ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯔꯦꯀꯣꯔꯗ ꯇꯧꯕꯒꯤ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯒ ꯄꯩꯁꯥ ꯑꯃꯟꯕ ꯈꯔꯗꯤ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯅꯕꯒꯤ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯗꯁꯕꯤꯟꯗ ꯍꯨꯟꯗꯣꯛꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯆꯈꯥꯏꯗ꯭ꯔꯤꯉꯩꯗ ꯑꯃꯝꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯒꯤ ꯁꯦꯔꯦꯜ ꯅꯝꯕꯔꯁꯤꯡ ꯑꯁꯤꯕꯨ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡ ꯑꯁꯤꯗꯒꯤ ꯔꯦꯀꯣꯔꯗ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯔꯦꯜ ꯅꯝꯕꯔ ꯂꯧꯊꯣꯛꯈ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯆꯈꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯨꯔꯥꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯁ ꯑꯦꯟꯖꯦꯂꯁꯀꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯐꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯔꯣꯏꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯐꯦꯗꯔꯦꯜ ꯕꯦꯡꯛ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩ ꯔꯣꯏꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯨꯔꯥꯟꯈꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯟꯗꯨꯅ ꯕꯦꯡꯛꯒꯤ ꯃꯅꯤꯡꯗꯒꯤ ꯆꯪꯒꯅꯤ ꯕꯦꯡꯛꯒꯤ ꯃꯅꯤꯡꯗꯒꯤ ꯀꯔꯤꯒꯤ ꯆꯪꯗꯣꯔꯤꯕꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯕꯦꯡꯛꯒꯤ ꯃꯅꯤꯡꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯌꯥꯝꯅ ꯂꯩꯇꯦ ꯃꯗꯨꯅ ꯕꯦꯡꯛꯒꯤ ꯑꯁꯦꯡꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯤ ꯄꯣꯔꯛꯄꯗ ꯆꯤꯡꯅꯔꯣꯏ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯒꯥꯔꯤꯁꯤ ꯄꯨꯗꯨꯅ ꯕꯦꯡꯛ ꯑꯁꯤꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯍꯥꯟꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯍꯥꯟꯅ ꯄꯥꯎ ꯑꯃ ꯄꯤꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯕꯦꯡꯛꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯗ ꯇꯣꯅꯤ ꯑꯁꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯇꯣꯅꯤꯗ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯔꯗꯔ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯅꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯆꯥꯅꯕꯒꯤ ꯄꯦꯀꯤꯡ ꯑꯃ ꯄꯣꯔꯛꯄꯒꯤ ꯃꯍꯨꯠꯇ ꯄꯦꯀꯤꯡ ꯑꯅꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯒꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯅ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯒ ꯃꯉꯣꯟꯗ ꯀꯥꯔꯗ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀꯥꯔꯗ ꯑꯁꯤ ꯇꯣꯅꯤꯒꯤ ꯃꯐꯝꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯣꯅꯤꯅ ꯕꯦꯡꯛꯇ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯦꯛ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯅꯤꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕꯒꯤ ꯄꯦꯀꯦꯠ ꯑꯃꯗꯤ ꯃꯉꯣꯟꯗ ꯑꯣꯔꯗꯔ ꯇꯧꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯗ ꯄꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯑꯇꯣꯞꯄ ꯄꯦꯀꯦꯠ ꯑꯁꯤꯕꯨꯗꯤ ꯕꯥꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯕꯥꯔꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯤꯂꯤꯡ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯁꯤꯂꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯦꯡꯛ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯤꯛꯀꯤ ꯇꯤꯝꯅ ꯃꯍꯥꯛ ꯑꯁꯤ ꯎꯔꯝꯃꯤ ꯀꯔꯤꯒꯤ ꯅꯤꯛꯀꯤ ꯇꯤꯝꯅ ꯇꯣꯅꯤ ꯑꯁꯤ ꯎꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯇꯣꯅꯤ ꯑꯁꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯅꯤꯛꯇ ꯃꯥꯏꯛ ꯑꯃ ꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯁ ꯑꯦꯟꯖꯦꯂꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯐꯦꯗꯔꯦꯜ ꯕꯦꯡꯛ ꯑꯁꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯛꯁꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯇꯣꯅꯤꯅ ꯐꯦꯗꯔꯦꯜ ꯕꯦꯡꯛ ꯑꯁꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯂꯤꯕꯅꯣ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯑꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥ ꯑꯃ ꯂꯩ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯉꯝꯈꯤꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯇꯣꯅꯤꯒꯤ ꯇꯤꯝ ꯑꯁꯤ ꯑꯉꯥꯎꯕ ꯇꯤꯝ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏꯗꯤ ꯕꯦꯡꯛ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯍꯨꯔꯥꯟꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯗꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯤꯛꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯛꯅ ꯃꯐꯝ ꯑꯁꯤ ꯆꯪꯂꯛꯂꯤꯕꯁꯤꯗꯤ ꯇꯣꯅꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ
ꯀꯔꯤꯒꯨꯝꯕ ꯅꯤꯛꯅ ꯑꯩꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯔꯣꯏꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯔꯣꯏꯅ ꯑꯩ ꯑꯁꯤꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯈꯜꯂꯝꯂꯤꯕ ꯑꯁꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯅꯤꯛꯅ ꯇꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯎꯅꯈꯤꯒꯨꯝ ꯇꯧꯔꯦ ꯅꯪꯒ ꯑꯩꯒ ꯍꯥꯟꯅ ꯖꯤꯝ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯅꯠꯇ꯭ꯔ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯛꯀꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯆꯤꯡꯅꯔꯗꯨꯅ ꯇꯣꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯅꯕꯒꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯔꯣꯏꯅ ꯇꯣꯅꯤꯗ ꯌꯥꯝꯅ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯣꯅꯤ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤ ꯌꯥꯎꯒꯦ ꯆꯦꯛ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯇꯣꯅꯤꯒꯤ ꯃꯁꯥꯁꯦ ꯆꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯔꯤꯝꯇ ꯐꯪꯂꯝꯗꯦ ꯑꯗꯨꯗ ꯔꯣꯏꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯇꯣꯅꯤꯗ ꯇꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯤꯛ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯅꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯇꯣꯅꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯤꯛꯇ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯅꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯅꯈꯣꯏꯒꯤ ꯇꯤꯝ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯗꯨ ꯂꯩꯔꯝꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕꯒꯤ ꯑꯩꯉꯣꯟꯗ ꯇꯣꯔꯆꯔ ꯀꯌꯥ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏꯗ ꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯇꯤꯝꯒꯤ ꯏꯆꯝ ꯆꯝꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ ꯃꯗꯨꯅ ꯔꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯔꯝꯗ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯔꯣꯏꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯇꯣꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯅꯤꯛ ꯀꯦꯃꯦꯔꯥꯒ ꯆꯠꯂꯨ ꯑꯗꯨꯒ ꯅꯪꯅ ꯁꯨꯝꯅ ꯍꯥꯏꯔꯨꯆꯣ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯐꯦꯗꯔꯦꯜ ꯕꯦꯡꯛꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯍꯥꯏꯔꯨꯆꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯤꯅꯗꯤ ꯔꯣꯏꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯐꯥꯈꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯔꯣꯏꯅ ꯑꯃꯨꯛ ꯇꯣꯅꯤꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯨꯆꯣ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯅꯤꯁꯨ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯩ ꯅꯤꯛꯅ ꯑꯃꯨꯛ ꯇꯣꯅꯤꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯈꯣꯏꯒꯤ ꯃꯊꯪ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯤꯅꯗꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯤꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯃꯈꯣꯏ ꯃꯃꯥꯡꯗ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯂꯝꯂꯤꯕꯅꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯆꯤꯡꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯝꯗꯨꯅ ꯔꯣꯏꯒꯤ ꯇꯤꯝꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯇꯣꯅꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯤꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤ ꯁꯥꯊꯤꯔꯕ ꯍꯨꯔꯥꯟꯕ ꯇꯤꯝ ꯑꯁꯤꯒ ꯈꯨꯊꯦꯡꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯅ ꯕꯦꯡꯛꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯁꯤ ꯅꯉꯣꯟꯗ ꯄꯥꯎ ꯇꯝꯂꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯅꯤꯛꯅ ꯑꯃꯨꯛ ꯇꯣꯅꯤꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯃꯈꯣꯏꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯕꯦꯡꯛ ꯑꯁꯤ ꯀꯔꯝꯕ ꯕꯦꯡꯛꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯕꯦꯡꯛꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦ ꯃꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯦ ꯃꯈꯣꯏꯅ ꯄꯩꯁꯥ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯛꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩ ꯏꯇꯣꯝꯗ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯅꯤꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯁꯨ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯊꯪ ꯀꯔꯝꯕ ꯕꯦꯡꯛꯗ ꯄꯩꯁꯥ ꯍꯨꯔꯥꯟꯗꯣꯏꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯤꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕꯥꯔꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯛꯅ ꯔꯣꯏꯅ ꯂꯥꯛꯄ ꯕꯥꯔ ꯑꯁꯤ ꯂꯥꯛꯇꯨꯅ ꯔꯣꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯀꯥ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯅꯤꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯊꯪ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯀꯣ ꯔꯦꯕꯦꯅꯥ ꯕꯦꯡꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯠꯇꯨꯅ ꯄꯩꯁꯥ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯋꯥꯏꯁꯤ ꯇꯥꯕꯗ ꯅꯤꯛ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯀꯔꯤꯒꯤ ꯍꯔꯥꯎꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯩꯁꯥ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯍꯥꯏꯔꯤꯕ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯏꯁꯨ ꯀꯥ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯖꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯅꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯔꯣꯏꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯗ ꯔꯣꯏꯅ ꯍꯥꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯅꯪ ꯑꯁꯤ ꯐꯥꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯔꯝꯗ ꯅꯪꯅ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯂꯣꯏꯅ ꯋꯥꯁꯤꯡ ꯑꯁꯤ ꯃꯦꯟꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅꯁꯨ ꯃꯇꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏꯅ ꯄꯩꯁꯥ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯨꯔꯥꯟꯕ ꯆꯠꯅꯕꯒꯤ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅꯁꯨ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯐꯥꯕ ꯆꯠꯅꯕꯒꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯄꯤꯀꯣ ꯔꯦꯕꯦꯅꯥ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯕꯦꯡꯛ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯥꯖꯤꯜꯂ ꯃꯇꯨꯡꯗ ꯔꯣꯏꯅ ꯕꯦꯡꯛꯀꯤ ꯃꯦꯅꯦꯖꯔ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯏꯅ ꯑꯃꯨꯛ ꯃꯦꯅꯦꯖꯔ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯌꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ $10 million ꯑꯃꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯎ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯨꯡꯍꯟꯗꯕ ꯇꯥꯔꯕꯗꯤ ꯕꯦꯡꯛ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ
ꯑꯩꯅ ꯃꯊꯪ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯦꯡ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯁꯤꯗꯅ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯦꯡ ꯑꯁꯤꯗ ꯑꯃꯨꯛ ꯇꯣꯉꯥꯟꯂꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯤ ꯅꯤꯛꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯄꯨꯂꯤꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯐꯥꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯃꯥꯡꯗꯒꯤ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯅ ꯔꯣꯏꯅ ꯕꯗꯥꯔ ꯃꯔꯨꯝ ꯑꯁꯤꯗꯒꯤ ꯕꯦꯡ ꯑꯁꯤ ꯃꯄꯥꯟꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯡ ꯑꯁꯤ ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯀꯌꯥ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯕꯦꯡ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯀꯥꯗ ꯄꯨꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯇꯤꯝ ꯑꯁꯤꯅꯁꯨ ꯔꯣꯏꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯑꯃꯕꯨ ꯀꯥ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯕ ꯑꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯑꯦꯂꯔꯠꯇ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕꯦꯡ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯕꯦꯡ ꯃꯦꯅꯦꯖꯔꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯦꯡ ꯃꯦꯅꯦꯖꯔꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯒꯤ $10 million ꯑꯃꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯎ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯩꯕꯨꯁꯨ ꯁꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯕꯦꯡ ꯑꯁꯤꯗ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯃꯦꯅꯦꯖꯔꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗꯤ $10 million ꯄꯨꯗꯨꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕꯦꯡ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯍꯦꯀꯔ ꯑꯃ ꯎꯍꯜꯂꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯃꯦꯛ ꯀꯧꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯃꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯛꯅ ꯂꯣꯁ ꯑꯦꯟꯖꯦꯂꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯐꯦꯗꯔꯦꯜ ꯕꯦꯡꯒꯤ ꯇꯦꯂꯤꯐꯣꯟ ꯑꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯛꯅ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯕꯦꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯗ ꯇꯧꯁꯜꯂꯣ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯡꯒꯤ ꯃꯦꯅꯦꯖꯔꯁꯤꯕꯨ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯊꯝꯂꯤꯕ ꯂꯣꯀꯔ ꯑꯁꯤ ꯍꯥꯡꯇꯣꯛꯍꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯗ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤꯕꯨꯗꯤ ꯂꯣꯁ ꯑꯦꯟꯖꯦꯂꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯐꯦꯗꯔꯦꯜ ꯕꯦꯡ ꯑꯁꯤ ꯇꯝꯅ ꯌꯧꯅꯕꯒꯤ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯂꯝꯃꯤ ꯑꯗꯨꯕꯨ ꯕꯦꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅꯗꯤ ꯕꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯣꯀꯔ ꯑꯁꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯄꯩꯁꯥ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯛ ꯑꯁꯤꯗ ꯌꯥꯝꯅ ꯁꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯝꯕꯤ ꯑꯁꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯕꯣꯝ ꯄꯣꯈꯥꯏꯂꯤꯕꯁꯤꯗꯤ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯇꯔꯦꯟ ꯑꯁꯤꯒꯤ ꯐꯂꯥꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯔꯦꯟ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯏꯅ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯐꯥꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕ ꯀꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯃꯠꯇ ꯍꯥꯠꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯑꯃꯨꯛ ꯂꯣꯀꯔ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅꯗꯤ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯅꯦꯜ ꯑꯁꯤ ꯃꯅꯨꯡꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯣꯏ ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯐꯦꯗꯔꯦꯜ ꯕꯦꯡ ꯑꯁꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯃꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯒꯥꯔꯤ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯐꯖꯅ ꯃꯣꯗꯤꯐꯥꯏ ꯇꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯄꯤꯀꯣ ꯔꯦꯚꯦꯅꯥ ꯍꯥꯏꯔꯤꯕ ꯕꯦꯡ ꯑꯁꯤꯗ ꯄꯣꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨꯗꯤ ꯂꯣꯁ ꯑꯦꯟꯖꯦꯂꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯐꯦꯗꯔꯦꯜ ꯕꯦꯡ ꯑꯁꯤ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯦꯛ ꯍꯥꯏꯔꯤꯕ ꯍꯦꯀꯔ ꯑꯁꯤꯅ ꯐꯦꯗꯔꯦꯜ ꯕꯦꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯤꯀꯣ ꯔꯦꯚꯦꯅꯥ ꯕꯦꯡꯗꯒꯤ ꯄꯨꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯕꯦꯡ ꯑꯗꯨꯗ ꯌꯧꯔꯛꯀꯗꯧꯔꯕꯅꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯔꯤꯁꯤꯞ ꯇꯧ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯤꯀꯣ ꯔꯦꯚꯦꯅꯥ ꯕꯦꯡꯗ ꯍꯨꯔꯥꯜꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯐꯦꯗꯔꯦꯜ ꯕꯦꯡ ꯑꯁꯤꯗ ꯄꯤꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯐꯦꯗꯔꯦꯜ ꯕꯦꯡ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯟꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯅꯕꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯁꯤꯟꯕ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄꯤꯀꯣ ꯔꯦꯚꯦꯅꯥꯗꯒꯤ ꯄꯣꯔꯛꯄ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯌꯥꯎꯔꯤꯕ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗꯤ ꯔꯦꯚꯦꯔꯦꯟ ꯕꯦꯡꯗ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯔꯒꯅꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯩꯁꯥ ꯌꯥꯎꯔꯕ ꯒꯥꯔꯤ ꯑꯁꯤꯕꯨꯗꯤ ꯐꯦꯗꯔꯦꯜ ꯕꯦꯡꯒꯤ ꯃꯅꯤꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯒꯥꯔꯗ ꯑꯁꯤꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯦꯡꯗꯕ ID ꯑꯁꯤꯕꯨ ꯒꯥꯔꯗ ꯑꯁꯤꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯤꯕ ꯒꯥꯔꯗ ꯑꯁꯤꯅ ꯔꯣꯏꯒꯤ ꯇꯤꯝꯗ ꯎꯠꯂꯛꯂꯤꯕ ꯗꯣꯀꯨꯃꯦꯟ ꯑꯁꯤꯕꯨꯗꯤ ꯆꯦꯛꯃꯟ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯁꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯥꯔꯗ ꯑꯁꯤꯅ ꯀꯔꯤꯒꯤ ꯊꯥꯖꯤꯜꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯒꯥꯔꯤ ꯑꯁꯤꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯐꯦꯗꯔꯦꯜ ꯕꯦꯡꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯗ ꯃꯦꯛꯅ ꯐꯦꯗꯔꯦꯜ ꯕꯦꯡꯒꯤ ꯇꯦꯂꯤꯐꯣꯟ ꯑꯁꯤ ꯍꯦꯛ ꯇꯧꯗꯨꯅ ꯄꯤꯀꯣ ꯔꯦꯚꯦꯅꯥꯒꯤ ꯕꯦꯡꯒꯤ ꯃꯤꯑꯣꯏ ꯁꯥꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯣꯔꯛꯂꯒꯅꯤ ꯍꯥꯏꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯝꯃꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯡ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯄꯤꯀꯣ ꯔꯦꯚꯦꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨꯗꯤ ꯇ꯭ꯔꯣꯂꯤ ꯑꯅꯤꯗ ꯍꯥꯞꯇꯨꯅ ꯄꯩꯁꯥ ꯊꯤꯐꯝꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅꯗꯤ ꯇꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯄꯩꯁꯥ ꯌꯥꯎꯔꯤꯕ ꯇ꯭ꯔꯣꯂꯤ ꯑꯁꯤ ꯃꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ
ประชาธิปนุปาสิมาร์กปีบมาตมัสตดีประชาธิกรุนุปาสินะสุนไหนรักละมีไอคุยนประชาธิปมาตมกระสังกันีนักคุยเบงสิมาปานดาง่ายแต่เลยรู้สวยรามีมาสิมาตุงเดประชาธิกรุบมีอยู่สิงสินะตัวนี้ยาวริบโรลีสิบดีประชาธิปมาสิมาตุงเดปูดุนจักรามีมาสิมาตุงเดโรยนะมาคิมาเอสุสินะดุนะบอสโกตสุนไหนรามีบอสโกเอาจริงไอคุยตัวนี้ดูประชาธิปกาสิมาตุงจังเครนังนายามาตุนะเบงกี้ไม่สับไลสุกักทัลวารามีมาสิมาตุงเดบอสโกนะเบงสิไม่สุลอยนมุทัลมีมาตมัสตดีเบงสิมาตุงเดประชาธินบกิเลยริบมีอยู่สิงสิสูไม่มุดคิบสินะมารมวยบนะเบงสิมาปานะทอกคิรามีมาคุยนไม่หลักละมาตุงเดมาเข้ามาสิลงสังลักละบกิมาสิมาตุงเดตัวนี้สูมาเข้ามาสิเดมีเลยบรานะยังละมาตุงสิดามีเลยแต่ว่าสินะมารมวยบนะมาหังนะโรลีสิมาตุงทอกละมีอามุกสุมาหังนะมาเข้ามาสิเดเลมามาทานดูนะเลมาสินะมารมวยบนะมาเข้ามาสิเลยริบะCCTV footage สิงสิลอยนะมุดคิรามีมาสิมาตุงเดเบงสิมาตุงเลยริบะประชามาสิงที่บลอยคราบะเบงสิเดเรคคอร์ดเลยแต่ว่าประชาสิงสิบุดีมาหังนะดัสบินกิเบกแกระหับเส้นดูนะยามละสาวบะดัสบินสิงมาตุงหับเส้นละมีมาหังนะกะริเกสมนะตอริบันไฮบะตาระบะสูดัสบินสิยาวริบะพัดตะบะสิงสิงหักเลยมาตุงเดมาหังมาสิเดกะริลักตุนะปูคิดุริบันีอะดุกะกะริสิงสินะเบงสิมาปานะทอลมาตุงเดดัสบินกิมานุงสิเดกิโรยกิติมาสินะประชาสิหัวรานะบะกิวรามีมาตมัสตดีเบงสิมานุงเลยริบะ security สิงสินะมาคุย CCTV แคมราสิงสิอามุกตะตะกะริกิยาดริบนะไฮดุนะจิงเนระดุนะการอามาประชาธิปม counter ส้มนะจังละมีอดุลรวยสินะจูการอามาประชาธิปมส้มนะจังเครียบขังบดกีมหังนะมาชุดสินะดุนะตัวนี้จะส้มนะไฮรามีตัวนี้นั่งยามาทุนะประชาสิงห์ดูบุดัสเป็นดูกิมันงหับจัลลูนั่งกินนักตา security มาจังเครียบไฮรามีมาสินะมาราบอบนะตัวนี้สิจามนะปักเลดุนะมาสิงยามเราประชาแก่อามาดิมหังนะเขาสิงห์สิมันงหับเส้นดุนะดัสเป็นสิงห์มันงหับเส้นคีรามีกะริกิมหังนะส้มนะตัวริบนะไฮบะตาร์บสูมาคิมานักตายามาทุนะการหลักหลักเนี่ยสิขังละมีอะดุลตัวนี้น้องประชาสิงห์สิดัสเป็นสิมันงเดลอยนะฮับปลอยระกามาคินักกันเดลริบะเบนติเลเซนเฟรมสิหังตุกตุนะเบนติเลเซนสิมันงจังคีรามีมาตมัสติการสิกาสิลักละมีอะดุบตัวนี้นะฮานาดีเบนติเลเซนหังตุกตุนะจังคีบะสินะมารมวยบนะการสินะดีตัวนี้สิเทงนรมเดมาสิกมาตุงเดมาฮัมมาสิดาประชาธิปมีอยู่สิงห์สิลักตุนะปีโกเรเบนะเบียงดิลักว่าประชาสิงห์สิมาสิงที่บ่มาตมัสติประชาสิงห์สิมาสิงลอยนะสุรมีอะดุมาฮัมมาสิดามาคุยนะมาสิงที่บ่ลอยคราบะอามันประชาสิงห์สิตัวนี้นะฮุรานกระไรบะสิดีมาคุยนะมาตะขังลำเดอามุกสุประชาธิปมีอยู่สิงห์สินะรวยกิมรักลักตุนะสุนไฮรามีนักคุยนะปรกเลี้ยวประชาสิงห์สิมาสิงลอยนะสุเรนักคุยมาฮัมมาสิทาดุกตุนะจัดไปยาเรไฮรามีมาสิกมาตุงเดรวยามาดีมาคิมารุบะสิสูเบงสิเดทอลกละมีนักลำรำนั้นตัวนี้นะประชาแม่มาดัสเป็นนะดุกมันงเดหับเซลัมเบอร์ซีดัสเป็นสิบลงนะบกีนุปามาลักตุนะดัสเป็นสิบเดปูดุนะสักคิรามีอะดุกเบงสิกมันงสิเดนมูสิเดกินะนุมิคราริงมามังดาตัวนี้จะสานเบกออเดอร์เต้ากิบนุปีสินามูตัวนี้นะทับกตัวริบะรีสตอเรนต์โฟนตกตุนะมาหังสานทักนะเบกออเดอร์เต้ารามีอะดุบุรีสตอเรนต์สิกโฟนสิสูเมกนะเฮกตกตุนะนุปีสิเดมาหังนะปากของมาสุนปิรามีนั่งกิจานะทักนะเบสิงห์ดูมินิมังงะมันงเดสวยนะลักลักกันไฮรามีตันจาสิตัวนี้นะเบนติเลเซนะสิกมันงลักตุนะมาหังนะฮานะปารุมาเบกิมันงเดหังตุกิบะแต่นี่นะสิบหังตุกตุนะมาหังปารุมาสิกมันงเดกุมทะเรกละมีอามุกสุงมาหังนะสิเดกินะนุมิแกนิงมามังเดกิทำลำบะสานทักนะเบสิงห์สิบุปรักตุนะมาวันเดออเดอร์ตอริกิบะนุปีสิเดปิรามีมาสิกมันงเดตัวนี้สูอัตโตปมิยูอัมเตกวาริชานะเดวิดาเบงสิกมันงเดกิทอลละมีตันจาสิเดเบงสิเดงักลิบะการอสินะตัวนี้ก็มาสาระจาลิบะเบงสิการสิอุบดามาปุเรทาโตคิรามีเงหักเลยมาตุงสิเดดีสานทักนะละฮบุนปีสินะเบงกิการสิเดฟอนตกตุนะสุนไฮรักละมีไอ้วันนั้นจิสานทักนะปิรามนุปาดูนังนะมุตยามาทุนะฟาซลูมาโนเจงวันปิรามลิบะสานบะสิงสิดีนุมิแกนิงมามังเดทำนักละบะอปุ่มบะโพสักนี่ไฮรามีอะดูมาตมัสติตัวนี้ดีเบงสิเดจักคิบะสินะมารมวยบนะกาสิงสิเดฟ้าฟังลำเดอะดูกับเบงสิกิมันนิงสิเดนมูตัวนี้นะประชาฮับจัลลำบะพัดดาวดิสิงสิบดีดัสเป็นกการิสตาฮับจันดูนะการิสติมาฮัมมาสิกทอคิรามีมาสิกมาตุงเดรอยามาดีมาคิมิโยสิสูดัสเป็นผู้ดุนจัลลิบะการิสิมันนิงสิบุอินาตุลักละมีไงฮักเลยมาตุงสิเดดีทราฟิกอามากิมามังดาเบงสิเดกิลักคิบะพัดเตอร์ปูวะการิสิกจับมานะบะการิอามาสูนักละมาเดเลยรามีอามุกสุการิเท่าริบะมิโยอันนี้สินะมิชิขนาดูนะการิสิงสิตรงอันเท่าดุนจักคิรามีตันจาสิงรวยนะมาคุยกับประชาชนคิบะพัดเตอร์ปูวะการิสินัมเบอร์สิขังเอารำเดมาสินะมารมวยบนะมาหังนะพัดเตอร์ปูวะการิยังไม่มันอินเดดุนจักคิรามีนักละมารมดรุนนิกิติมาสินะรวยกิติมาสิบุกิติที่ดูเลยรามีอะดูมาคุยนะสุงการิเท่าดุนลักก็มาตมัสติตัวนี้สิลำบีเดเลยรามีมาสินะมารมวยบนะตัวนี้สิมาคุยนะฟาซันคิรามีอามุสุนิกนะตัวนี้สิฟูดุนะมาหังสุนไฮรามีนังนายงวันดาอปังวสิริบนะตราไฮรามีมาสินะมารมวยบนะตัวนี้นะรวยกีไลฟ์มาสิบุดี
ꯅꯤꯛꯇ ꯍꯥꯏꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯤꯛꯁꯨ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯎꯔꯕ ꯐꯠꯇꯕ ꯄꯨꯕ ꯒꯥꯔꯤꯁꯤ ꯃꯅꯤꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯇꯨꯅ ꯐꯠꯇꯕ ꯍꯥꯏꯗꯣꯛꯐꯝ ꯃꯐꯝꯁꯤ ꯌꯧꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯍꯨꯟꯗꯣꯛꯂꯤꯕ ꯇꯣꯅꯤꯅ ꯕꯦꯡꯛꯇ ꯍꯥꯞꯂꯛꯈꯤꯕ ꯄꯩꯁꯥ ꯌꯥꯎꯔꯕ ꯕꯣꯔꯥꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏ ꯒꯥꯔꯤꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯏꯅꯗꯤ ꯕꯦꯒꯁꯤꯡ ꯑꯁꯤ ꯃꯅꯨꯡꯗ ꯄꯩꯁꯥꯔ ꯀꯔꯤꯅꯣ ꯌꯥꯎꯔꯤꯕꯁꯤ ꯆꯦꯛ ꯑꯃꯇ ꯇꯧꯔꯝꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯦꯛꯅ ꯔꯣꯏꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯅꯤꯛꯅ ꯇꯣꯅꯤ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯇꯣꯅꯤꯅ ꯅꯪꯒꯤ ꯂꯩꯐꯝ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯅꯤꯛ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯃꯗꯨ ꯅꯪ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯁꯨ ꯊꯧꯗꯨꯅ ꯁꯤꯇꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤꯗꯤ ꯇ꯭ꯔꯥꯐꯤꯛ ꯑꯃꯗ ꯖꯥꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯔꯣꯏꯒꯤ ꯒꯥꯔꯤꯁꯤ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯔꯣꯏꯒꯤ ꯒꯥꯔꯤꯁꯤ ꯎꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯁꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯇꯣꯅꯤ ꯑꯁꯤꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨꯗꯤ ꯄꯨꯟꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤ ꯅꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯔꯣꯏꯅ ꯃꯈꯣꯏ ꯅꯣꯡꯃꯩ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯀꯟ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯕꯣꯁꯀꯣꯗ ꯄꯥꯟꯗꯨꯅ ꯕꯣꯁꯀꯣꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯕꯣꯁꯀꯣꯕꯨ ꯍꯥꯠꯈꯤꯕ ꯄꯨꯂꯤꯁ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯄꯨꯂꯤꯁ ꯑꯃꯅ ꯑꯃꯨꯛ ꯔꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯛꯅꯗꯤ ꯔꯣꯏ ꯑꯁꯤ ꯐꯥꯅꯕꯒꯤ ꯔꯣꯏꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯨ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯣꯏꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯀꯟꯇꯦꯅꯔ ꯑꯃꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯛꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯔꯣꯏꯗ ꯀꯥꯞꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏ ꯑꯁꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯄꯥꯜꯂꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯁꯤ ꯃꯅꯤꯡꯗ ꯂꯨꯝꯗꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯤꯛꯁꯨ ꯔꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯔꯦꯟꯗꯔ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯏꯅꯗꯤ ꯃꯍꯥꯛ ꯁꯦꯔꯦꯟꯗꯔ ꯇꯧꯗꯕꯤꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯤꯁꯇꯟ ꯑꯁꯤꯅ ꯅꯤꯛꯇ ꯀꯥꯞꯅꯕꯒꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯛꯅꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯔꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯞꯁꯤꯟꯗꯨꯅ ꯔꯣꯏꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯛꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯛꯅꯗꯤ ꯔꯣꯏꯒꯤ ꯇꯤꯝ ꯍꯥꯠꯀꯗꯕꯁꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯝꯃꯤ ꯇꯣꯅꯤ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯐꯥꯖꯅ ꯊꯝꯂꯝꯕ ꯇꯣꯅꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯔꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯌꯥꯎꯔꯕ ꯕꯦꯒꯁꯤꯡ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯥꯎ ꯑꯁꯤ ꯌꯥꯎꯔꯤꯕꯁꯤꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯐꯠꯇ ꯍꯥꯎꯊꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯅꯤꯛꯅ ꯑꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯅꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯍꯨꯔꯥꯟꯗꯕꯤꯗ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯤꯛꯀꯤ ꯃꯅꯥꯛꯇ FBI ꯒꯤ ꯇꯤꯝ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯅꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯤꯀꯣ ꯔꯦꯕꯦꯅꯥꯒꯤ ꯕꯦꯡꯛꯇ ꯄꯨꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯨꯔꯥꯟꯈꯤꯗꯦ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯕꯗ ꯃꯁꯤꯡ ꯂꯣꯏꯅ ꯁꯨꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅꯁꯨ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯤꯛꯅ ꯍꯥꯠꯈꯤꯕ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯋꯥꯈꯜ ꯑꯁꯤ ꯃꯍꯥꯛꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯐꯂꯥꯡ ꯑꯁꯤ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯇꯣꯅꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯠꯀꯗꯧꯔꯕꯁꯤ ꯇꯣꯅꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯇꯣꯅꯤ ꯑꯁꯤ ꯍꯥꯠꯅꯕꯒꯤ ꯇꯣꯅꯤꯅ ꯊꯕꯛ ꯇꯧꯔꯤꯕ ꯕꯥꯔ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯕꯥꯔꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯣꯅꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯕꯥꯔꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯇꯣꯅꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯒ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯅꯤꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯒꯤ ꯗ꯭ꯔꯦꯁ ꯆꯥꯎꯕ ꯐꯣꯇꯣ ꯑꯃꯕꯨ ꯕꯥꯔꯒꯤ ꯐꯂꯥꯡ ꯑꯁꯤ ꯊꯦꯠꯇꯨ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤꯗ ꯇꯣꯅꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯦꯀꯔ ꯃꯦꯛꯁꯨ ꯌꯥꯎꯔꯝꯃꯤ ꯑꯃꯨꯛꯁꯨ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗ ꯕꯦꯡꯛꯇꯒꯤ ꯐꯠꯇꯕ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯁꯨ ꯌꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯕꯥꯔ ꯑꯁꯤ ꯃꯅꯨꯡꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯥꯔ ꯑꯁꯤ ꯃꯅꯨꯡꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯐꯦꯗꯔꯦꯜ ꯕꯦꯡꯛꯒꯤ ꯁ꯭ꯇꯥꯐ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯥꯔ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯕꯥꯔ ꯑꯁꯤ ꯑꯣꯄꯣꯖꯤꯠ ꯂꯩꯔꯤꯕ ꯑꯁꯤ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯐꯦꯗꯔꯦꯜ ꯕꯦꯡꯛ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯁꯤꯗꯤ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯅꯠꯇꯦ ꯇꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ ꯇꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯁꯤꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕ ꯔꯣꯏꯒꯤ ꯇꯤꯝ ꯑꯁꯤꯁꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯤꯡꯁꯤ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯣꯏꯔꯛꯄꯗ ꯇꯣꯅꯤ ꯑꯁꯤ ꯂꯟꯗꯟꯒꯤ ꯕꯥꯔ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯕꯥꯔ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯟꯗꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯗꯥꯏꯃꯟ ꯑꯦꯛꯁꯆꯦꯟꯖ ꯀꯝꯄꯅꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯇꯣꯅꯤꯒꯤ ꯅꯦꯛꯁꯀꯤ ꯇꯥꯔꯒꯦꯠꯇꯤ ꯍꯥꯏꯔꯤꯕ ꯗꯥꯏꯃꯟꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤ ꯗꯥꯏꯃꯟ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯝꯃꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ